post mortem. ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯃꯍꯥꯛ ꯒꯨꯜꯃꯣꯔ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ, "ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯁꯦ? ꯁꯤꯗꯗꯤ ꯑꯆꯥꯄꯣꯠ ꯌꯣꯟꯐꯝꯁꯨ ꯂꯩꯇꯦ." ꯑꯉꯥꯡ ꯑꯗꯨꯅ, "ꯑꯩꯗꯣ ꯏꯀꯥꯎ ꯀꯥꯎꯏ ꯏꯆꯦ, ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯣꯕ." ꯑꯁꯨꯝꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯉꯥꯡꯗꯨꯒ ꯊꯥꯗꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯁꯣꯝꯗ ꯕꯣꯏꯁ ꯍꯣꯁꯇꯦꯜꯒꯤ ꯃꯁꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯁꯂꯥꯏꯉꯥꯟꯕꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯠꯆꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯃꯍꯥꯛꯇꯤ ꯉꯁꯥꯏ ꯊꯣꯡꯅꯥꯎꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯍꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯥꯛꯑꯦ꯫ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯒꯨꯜꯃꯣꯔ ꯃꯈꯣꯡ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯂꯦꯞꯂꯒ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯎꯔꯛꯑꯦ꯫ ꯁꯂꯥꯏꯉꯥꯟꯕꯗꯤ ꯑꯉꯥꯡꯗꯨ ꯃꯃꯤꯠꯇ ꯎꯔꯝꯗꯦ, ꯁꯨꯞꯅꯇꯒꯤ ꯅꯨꯄꯤꯗꯨ ꯈꯛꯇꯅꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯅ ꯃꯁꯛ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯕꯗꯨꯅꯁꯨ ꯇꯧꯏ꯫ ꯃꯥꯅ ꯍꯥꯏꯐꯦꯠ ꯎꯈꯤꯕ ꯈꯪꯈꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯃꯁꯥꯗ ꯁꯃꯤꯟ ꯐꯥꯎꯔꯝꯃꯦ꯫ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡꯁꯤꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜꯒꯤ ꯀꯝꯄꯥꯎꯟꯒ ꯇꯥꯏꯅꯅ ꯈꯥꯔꯤꯕ ꯋꯥꯜ ꯅꯥꯀꯟꯁꯤꯗ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯃꯁꯥꯗ ꯀꯔꯤꯝꯇ ꯅꯥꯆꯨꯡꯕ ꯇꯧꯗꯅ? ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯁꯔꯛ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜꯗꯣ ꯖꯥꯠ ꯖꯥꯠ ꯈꯟꯕ ꯍꯧꯔꯛꯑꯦ꯫ ꯃꯃꯥꯡꯗ ꯍꯦꯂꯨꯁꯤꯅꯦꯠ ꯇꯧꯈꯤꯕꯒꯨꯝ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯇꯧꯔꯤꯕ ꯎꯔꯤꯕꯁꯤꯡꯁꯦ ꯃꯥꯒꯤ ꯋꯥꯈꯜꯅꯅꯤ, ꯋꯥꯈꯜꯅ ꯊꯣꯟꯕ ꯉꯥꯛꯅꯤ꯫ ꯁꯣꯏꯗꯅ ꯍꯦꯂꯨꯁꯤꯅꯦꯠ ꯇꯧꯕ ꯑꯣꯏꯔꯝꯅꯤ꯫ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯎꯔꯤꯕꯁꯦ ꯊꯥꯗꯣꯏ ꯈꯛꯇꯅꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯤꯠꯇꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯦꯂꯨꯁꯤꯅꯦꯠ ꯇꯧꯔꯤꯔꯥ ꯇꯧꯗ꯭ꯔꯤꯔꯥ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯃꯣꯟ ꯃꯌꯥꯗ ꯊꯝꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯂꯧꯊꯣꯛꯂꯒ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯒꯨꯜꯃꯣꯔ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯀꯥꯞꯄꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜꯗꯨꯒꯤ ꯔꯦꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯊꯥꯗꯣꯏ ꯃꯃꯤꯠ ꯊꯛꯑꯦ꯫ ꯃꯃꯥꯏꯗꯣ ꯉꯥꯛꯊꯣꯛꯑꯦ꯫ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯃꯤꯒꯤ ꯃꯥꯏꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯂꯤꯁꯤꯕꯨ ꯍꯥꯏꯗꯅ ꯇꯥꯟꯖꯥꯁꯤꯗ ꯊꯥꯗꯣꯏꯗꯤ ꯈꯪꯂꯝꯗꯦ ꯃꯉꯣꯟꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ꯫ ꯑꯃꯔꯣꯝꯗꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯟꯕꯗꯨꯗ ꯎꯔꯦ ꯒꯨꯜꯃꯣꯔ ꯃꯈꯣꯡꯗ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯍꯤꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯊꯥꯗꯣꯏꯅꯤ ꯍꯥꯏꯕ꯫ ꯁꯣꯝꯗꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜꯗꯨ ꯀꯥꯞꯂꯛꯄꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯊꯋꯥꯏꯅꯤ꯫ ꯁꯂꯥꯏꯉꯥꯟꯕꯅ ꯊꯥꯗꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯀꯣꯏꯖꯗꯗꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯅꯥꯎꯗꯒꯤ ꯂꯥꯎꯔꯛꯏ, "ꯊꯥꯗꯣꯏ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ? ꯅꯊꯟꯗ ꯑꯍꯤꯡꯒꯤ ꯅꯣꯡꯖꯨ ꯃꯔꯛ ꯑꯁꯤꯗ?" ꯊꯥꯗꯣꯏ ꯄꯨꯡꯉꯛ ꯉꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯈꯪꯉꯤ ꯃꯥꯅ ꯇꯥꯈꯤꯕ ꯃꯈꯣꯜꯁꯤ ꯃꯥꯅ ꯈꯪꯕ ꯃꯤ ꯑꯃꯒꯤ ꯃꯈꯣꯜꯅꯤ꯫ ꯊꯥꯗꯣꯏ ꯏꯉꯛ ꯉꯛꯂꯗꯨꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯈꯠꯂꯛꯑꯦ꯫ ꯁꯂꯥꯏꯉꯥꯟꯕꯅ, "ꯑꯩꯅꯦ ꯊꯥꯗꯣꯏ, ꯑꯩꯅꯦ ꯁꯂꯥꯏꯉꯥꯟꯕꯅꯦ." ꯊꯥꯗꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯥꯗꯣꯏ ꯈꯨꯝꯗ ꯌꯥꯗꯗꯨꯅ ꯈꯨꯝꯂꯛꯑꯦ, "ꯑꯩꯗꯣ ꯑꯋꯥꯕ ꯇꯥꯔꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯌꯥꯝꯕꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕ ꯂꯥꯛꯄꯅꯦ." ꯁꯂꯥꯏꯉꯥꯟꯕꯅ, "ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯍꯥꯏꯁꯦ ꯊꯥꯗꯣꯏ? ꯇꯨ ꯁꯤꯗ ꯂꯦꯞꯄꯤꯁꯦ." ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ "ꯀꯗꯥꯏꯅꯣ ꯑꯉꯥꯡꯕꯣ?" "ꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯄꯤꯁꯦ." "ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯊꯥꯗꯣꯏ? ꯒꯨꯜꯃꯣꯔ ꯃꯈꯣꯡꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯅꯪ ꯈꯛꯇꯅꯤ." ꯊꯥꯗꯣꯏ ꯁꯂꯥꯏꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯏ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ "ꯍꯧꯖꯤꯛꯇꯅꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯑꯩꯒ ꯃꯐꯝꯁꯤ ꯇꯥꯟꯅ ꯂꯥꯛꯂꯤꯕ." "ꯍꯣ ꯐꯔꯦꯁꯦ, ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ." "ꯊꯥꯗꯣꯏ, ꯃꯇꯝꯁꯦ ꯊꯦꯡꯉꯦ, ꯅꯪꯒꯤ ꯂꯩꯐꯝꯗ ꯆꯠꯂꯣ꯫ ꯑꯩꯅ ꯊꯣꯛꯂꯛꯄ ꯌꯥꯔꯗꯤ ꯅꯪꯕꯨ ꯊꯤꯟꯕꯤꯕ ꯌꯥꯕꯅꯤ, ꯑꯗꯨꯁꯨ ꯌꯥꯔꯣꯏꯗꯣ ꯇꯧꯔꯤꯁꯦ." ꯊꯥꯗꯣꯏ ꯑꯉꯛꯄ ꯐꯥꯎꯏ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯦ꯫
ꯑꯉꯥꯡ ꯑꯗꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ? ꯑꯣꯟꯊꯣꯛ ꯊꯨꯅꯁꯨ ꯃꯥꯡꯉꯤꯗ꯫ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ꯫ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟ ꯃꯥꯡꯈ꯭ꯔꯤꯁꯤꯕꯨ ꯃꯊꯟꯇ꯫ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ? ꯀꯔꯝꯕ ꯁꯥꯔꯛꯇ ꯑꯩꯅ ꯈꯪꯍꯧꯗ꯭ꯔꯤꯕꯅꯣ ꯑꯉꯥꯡꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯁꯤꯕꯨ? ꯃꯁꯤꯕꯨ ꯑꯉꯛꯄ ꯅꯠꯇꯕ꯭ꯔꯥ? ꯅꯣꯡ ꯃꯔꯛꯁꯤꯗ ꯃꯗꯣꯝ ꯇꯨꯃꯤꯟ ꯃꯥꯡꯈ꯭ꯔꯤꯁꯤꯕꯨ? ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯌꯥꯝꯕꯁꯨ ꯅꯥꯗꯨꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ? ꯑꯩꯕꯨ ꯎꯪꯗꯨꯅ ꯂꯩꯔꯨꯔꯕ꯭ꯔꯥ? ꯑꯁꯤꯅꯤ ꯃꯗꯣꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯛꯅꯤꯡꯗ ꯂꯤꯁꯤꯡꯂꯛ ꯁꯣꯟꯖꯕ꯫ ꯑꯊꯦꯡꯕ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯃꯍꯥꯛ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯑꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯄꯒ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯥꯗꯣꯏꯗꯣ ꯆꯠꯂꯒꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛꯇꯪ ꯁꯂꯥꯏꯉꯥꯟꯕꯕꯨ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯂꯥꯏꯉꯥꯟꯕꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯍꯧꯏ꯫ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯏ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯊꯥꯗꯣꯏ ꯀꯔꯤꯒꯤ ꯃꯊꯟꯇ ꯂꯥꯛꯏꯕ? ꯑꯗꯨꯒ ꯊꯥꯗꯣꯏꯕꯨ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯑꯍꯤꯡꯁꯤꯗ ꯂꯝꯖꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯅꯥꯅ? ꯊꯥꯗꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯩꯉꯣꯟꯗ ꯆꯤꯟꯗꯤ ꯊꯤꯔꯣꯏ, ꯃꯤꯅꯝꯕꯁꯨ ꯉꯥꯡꯂꯣꯏ꯫ ꯒꯨꯜꯃꯣꯍꯔ ꯃꯈꯨꯡꯁꯤꯗ ꯀꯅꯥꯒꯅꯣ ꯃꯥꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯂꯦꯞꯃꯤꯟꯅꯔꯤꯕ? ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯨ ꯑꯩꯒꯨꯝꯅ ꯍꯦꯂꯨꯁꯤꯅꯦꯠ ꯇꯧꯔꯕ ꯖꯥꯠꯂꯥ? ꯑꯁꯤ ꯈꯜꯂꯨꯕꯗ ꯈꯟꯐꯝ ꯑꯃ ꯈꯪꯗꯦ ꯃꯁꯥꯗꯣ꯫ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯇꯥꯝꯗ꯭ꯔꯤꯐꯥꯎ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯗꯣꯏꯁꯨ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯁꯥꯗ ꯑꯀꯤꯕꯒ ꯐꯥꯎꯗꯦ, ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯤꯑꯣꯏꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯤ ꯀꯧꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯀꯔꯤ ꯑꯃꯥꯡꯕ ꯇꯣꯡꯖꯕ ꯂꯩꯒꯦ ꯈꯟꯗꯨꯅ ꯀꯅꯥꯕꯨ ꯀꯤꯔꯨꯅꯤ ꯈꯟ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯐꯥꯎꯔꯦ꯫ ꯁꯣꯝꯗꯗꯤ ꯊꯥꯗꯣꯏꯅ ꯃꯤꯠꯌꯦꯡꯗꯒꯤ ꯍꯦꯛ ꯇꯥꯝꯈꯤꯕꯒ ꯁꯂꯥꯏꯉꯥꯟꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯆꯦꯖꯦꯠ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯍꯥꯛ ꯄ꯭ꯔꯞ ꯃꯥꯒꯤ ꯇꯦꯕꯜꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯃꯍꯥꯛ ꯇꯥꯎꯗꯨꯅ ꯂꯩ꯫ ꯊꯥꯗꯣꯏꯒꯤ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯩꯗꯧꯔꯝꯒꯗꯕꯅꯣ ꯈꯟꯕꯗ ꯅꯣꯡꯅꯒ ꯐꯨꯗꯤꯠ ꯊꯣꯛꯅ ꯆꯨꯔꯦ꯫ ꯃꯁꯥꯗꯣ ꯅꯣꯡꯅ ꯆꯣꯠꯂꯕꯅꯤꯅ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯈꯟꯕꯗꯅꯤ ꯁꯂꯥꯏꯉꯥꯟꯕꯒꯤ ꯃꯐꯝꯗ ꯑꯍꯤꯡꯁꯤꯗ ꯈꯟꯕ ꯋꯥꯈꯜ ꯑꯃꯅ ꯄꯣꯠꯂꯨꯝ ꯍꯥꯞꯂꯤꯕ꯫ ꯈꯜꯂꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯗꯨꯅ ꯂꯩ꯫ ꯒꯨꯜꯃꯣꯍꯔ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯅꯣꯡꯂꯤꯛꯅ ꯆꯣꯠꯂꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯇꯅꯤꯛ ꯇꯅꯤꯛ ꯈꯥꯡꯈꯤꯕ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯍꯤꯡꯁꯤꯗ ꯃꯊꯟꯇ ꯒꯨꯜꯃꯣꯍꯔ ꯃꯈꯣꯡꯁꯤꯗ ꯂꯦꯞꯂꯝꯕ? ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯍꯨꯝꯗꯨꯅ ꯄꯨꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯍꯦꯛ ꯊꯣꯡ ꯃꯄꯥ ꯑꯗꯨꯗ ꯃꯤ ꯆꯠꯄꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯈꯣꯡꯎꯞꯀꯤ ꯍꯧꯔꯕ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜ ꯈꯜꯂꯝꯕꯒ ꯄꯨꯝꯆꯥꯏ꯫ ꯃꯤ ꯆꯦꯟꯕꯒꯤ ꯇ꯭ꯔꯣꯂꯤ ꯏꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯦ꯫ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯅ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯁꯂꯥꯏꯉꯥꯟꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥꯗꯨꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯤ ꯑꯅꯤꯅ ꯇ꯭ꯔꯣꯂꯤ ꯑꯃꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯇ꯭ꯔꯣꯂꯤꯗꯨ ꯏꯟꯗꯨꯅ ꯄꯨꯔꯤꯕꯗꯣ ꯃꯥꯒꯤ ꯃꯃꯤꯠꯇꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯈꯔꯗꯤ ꯂꯥꯞꯅꯩ ꯃꯥꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯒ꯫ ꯃꯍꯥꯛ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯕꯛ ꯇꯧꯕ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯅ ꯃꯃꯥꯏꯗꯣ ꯃꯥꯛꯁꯨ ꯀꯩꯒ ꯎꯞꯇꯨꯅ ꯐꯖꯅ ꯃꯥꯏꯊꯣꯡꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯅꯠꯇꯦ ꯇꯧꯔꯤꯕꯗꯣ꯫ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯏꯈꯪ ꯍꯦꯛ ꯈꯪꯗꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯍꯣꯁꯇꯦꯜꯗꯨꯗ ꯀꯅꯥ ꯀꯔꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯅꯣ ꯍꯥꯏꯕꯁꯨ ꯇꯧꯔꯤꯕꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯋꯥꯕ ꯑꯃꯅꯤ꯫ ꯍꯣꯁꯇꯦꯜꯒꯤ ꯑꯣꯊꯣꯔꯤꯇꯤ ꯃꯤ ꯑꯃꯗꯤ ꯋꯥꯔꯗꯦꯟꯁꯨ ꯌꯥꯎꯗꯦ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯁꯤꯅ ꯏꯟꯗꯨꯅ ꯇ꯭ꯔꯣꯂꯤ ꯃꯊꯛꯇ ꯐꯤ ꯑꯉꯧꯕ ꯀꯨꯞꯁꯤꯟꯗꯨꯅ ꯄꯨꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯡ ꯃꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯑꯇꯤꯌꯥꯗꯒꯤ ꯊꯛꯇꯣꯔꯛꯄ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯅ ꯕꯦꯔꯦꯟꯗꯥ ꯑꯃꯗꯤ ꯀꯣꯔꯤꯗꯣꯔ ꯂꯩꯕꯗꯣꯝꯗ ꯇꯥꯔꯦ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯍꯣꯁꯇꯦꯜꯒꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕ ꯂꯥꯏꯇꯤꯡꯗꯨꯅ ꯃꯛꯁꯤꯟꯕꯅ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯇ꯭ꯔꯣꯂꯤ ꯏꯜꯂꯤꯕꯁꯤꯡꯗꯨ ꯎꯔꯤ꯫ ꯁꯂꯥꯏꯉꯥꯟꯕ ꯇꯨꯃꯤꯟꯅ ꯂꯦꯞꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯇ꯭ꯔꯣꯂꯤꯅ ꯏꯟꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯟꯅꯔꯦ꯫ ꯃꯤ ꯂꯥꯛꯏ ꯏꯟꯅꯔꯦ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯕꯗ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯇ꯭ꯔꯣꯂꯤꯗꯨ ꯐꯣꯔꯁ ꯑꯃꯒ ꯂꯣꯏꯅꯅ ꯏꯟꯗꯨꯅ ꯆꯠꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯣꯛꯊꯕ ꯐꯥꯎꯗꯦ꯫ ꯐ꯭ꯂꯣꯔ ꯃꯊꯛ ꯑꯗꯨꯗ ꯕꯣꯜ ꯕꯤꯌꯥꯔꯤꯡ ꯃꯔꯤꯗꯨꯅ ꯊꯤꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗ ꯖꯤꯔꯤ ꯖꯤꯔꯤ ꯍꯥꯏꯗꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯦ꯫
ꯑꯁꯨꯝꯅ ꯇꯧꯊꯣꯔꯛꯄ ꯃꯇꯧꯗꯨꯅ ꯁꯂꯥꯏꯉꯟꯕ ꯋꯥꯈꯜꯗ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ꯫ ꯃꯇꯝꯁꯤꯒꯤ ꯃꯤ ꯐꯠꯇꯕ ꯂꯩꯕꯅꯤꯅ ꯋꯥꯈꯜ ꯐꯠꯇꯕ ꯖꯥꯠ ꯖꯥꯠ ꯄꯪꯈꯟꯗ ꯈꯟꯖꯟꯕ ꯍꯧꯔꯦ꯫ ꯃꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯕꯣꯗꯤ ꯄꯥꯔꯠ ꯂꯧꯊꯣꯛꯂꯒ ꯌꯣꯟꯕ ꯀꯔꯕꯥꯔ ꯇꯧꯕ ꯑꯣꯏꯅ ꯎꯔꯦ꯫ ꯇꯧꯊꯣꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯤꯟꯈꯤ, ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯦ꯫ ꯑꯁꯨꯛ ꯀꯅꯥꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯇ꯭ꯔꯣꯂꯤꯁꯦ ꯏꯟꯗꯨꯅ ꯄꯨꯔꯤꯁꯤꯗꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛꯇꯤ ꯑꯣꯏꯔꯝꯃꯔꯣꯏ, ꯁꯣꯏꯗꯅ ꯐꯠꯇꯕ ꯊꯕꯛ ꯊꯧꯁꯤꯟ ꯑꯃꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯛꯂꯦ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇ꯭ꯔꯣꯂꯤꯗꯨꯕꯨ ꯏꯜꯂꯤꯕ ꯃꯤꯁꯛ ꯑꯅꯤꯗ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯒꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯇꯣꯞꯄ ꯍꯣꯁꯇꯦꯜ ꯃꯦꯠꯁꯤꯡꯗꯣ ꯇꯥꯅꯕ ꯂꯥꯎꯔꯒꯁꯨ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯨꯝꯍꯩ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯂꯥꯎꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯊꯟꯇꯅ ꯁꯤꯇꯨꯌꯦꯁꯟꯗꯣ ꯂꯥꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯒꯗ꯭ꯔꯅꯤꯡꯉꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯆꯃꯝꯅꯩ꯫ ꯉꯁꯤꯒꯤ ꯊꯧꯑꯣꯡꯁꯦ ꯀꯔꯤꯒꯤꯁꯨ ꯆꯃꯝꯅꯔꯣꯏ꯫ ꯍꯣꯁꯇꯦꯜꯁꯤꯒꯤ ꯑꯇꯩ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯗꯤꯁꯇꯔꯕꯦꯟꯁ ꯄꯤꯅꯤꯡꯗꯦ꯫ ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯇꯨꯝꯅ ꯍꯤꯞꯅꯔꯝꯅꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯍꯩ ꯀ꯭ꯂꯥꯁ ꯌꯥꯎꯅꯗꯣꯏꯅꯤꯅꯦ꯫ ꯍꯦꯛ ꯂꯥꯎꯔꯛꯄꯗ ꯑꯃꯨꯛ ꯋꯥꯔꯗꯦꯟꯒꯤ ꯈꯣꯟꯊꯤ ꯆꯨꯖꯥꯕ ꯑꯃꯗꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯣꯜ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯊꯟꯇꯅ ꯁꯤꯇꯨꯌꯦꯁꯟꯁꯤꯗꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯅꯤ ꯈꯜꯂꯤ꯫ ꯑꯍꯤꯡꯁꯤꯗ ꯃꯍꯥꯛ ꯆꯦꯟꯆꯠ ꯆꯠꯂꯦ꯫ ꯐꯨꯠ ꯁ꯭ꯇꯦꯞꯀꯤ ꯃꯈꯣꯜ ꯍꯥꯏꯕꯗꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜꯇꯅ ꯑꯀꯣꯏꯕꯗꯨ ꯅꯤꯜꯂꯦ꯫ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯁꯥꯐꯨ ꯀꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯁꯛꯂꯣꯟ ꯂꯥꯡꯉꯤ꯫ ꯇ꯭ꯔꯣꯂꯤ ꯑꯗꯨꯁꯨ ꯖꯤꯔꯤ ꯖꯤꯔꯤ ꯀꯣꯔꯤꯗꯣꯔ ꯑꯃꯗꯒꯤ ꯀꯣꯔꯤꯗꯣꯔ ꯑꯃꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯥꯏꯔꯦꯛꯁꯟꯗ ꯆꯠꯂꯦ꯫ ꯏꯁꯇꯒꯤ ꯋꯦꯁ, ꯅꯣꯔꯠꯇꯒꯤ ꯁꯥꯎꯠ꯫ ꯌꯨꯇꯔꯟ ꯂꯧꯕꯗꯧꯅ ꯃꯅꯤꯡ ꯇꯝꯅ ꯂꯧꯔꯦ, ꯔꯣꯇꯦꯠ ꯇꯧꯔꯦ ꯆꯀꯥꯁꯤꯡ ꯑꯗꯣ꯫ ꯑꯃꯨꯛꯅ ꯐꯩꯅ ꯑꯃꯨꯛꯅ ꯌꯨꯡꯅ ꯇ꯭ꯔꯣꯂꯤꯗꯨꯗ ꯌꯥꯇꯥꯔꯤꯕ ꯐꯤ ꯉꯧꯕꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯈꯨꯗꯥꯡꯗꯨꯅ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯌꯥꯟꯊꯔꯒ ꯂꯩꯔꯦ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯇꯝ ꯂꯣꯏꯔꯦ, ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯗꯥꯡ ꯑꯗꯨꯗ ꯁꯤꯔꯤꯕ ꯒꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛ ꯎꯔꯤ꯫ ꯈꯨꯗꯥꯡ ꯑꯗꯨꯗ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯁꯤꯕꯗꯧꯅ ꯇꯧꯕꯗꯣ ꯂꯥꯞꯇꯛꯅ ꯎꯏ꯫ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯍꯣꯁꯇꯦꯜꯒꯤ ꯂꯥꯏꯇꯤꯡ ꯑꯗꯨꯗ ꯐꯅ ꯁꯥꯡꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯇ꯭ꯔꯣꯂꯤꯗꯨꯒꯤ ꯇꯨꯡꯌꯥꯟ ꯇꯝꯅ ꯇꯥꯟꯅꯔꯛꯂꯕꯁꯨ ꯇ꯭ꯔꯣꯂꯤꯗꯨꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯇꯥꯟꯅꯔꯛꯄꯅ ꯍꯣꯁꯇꯦꯜꯗꯨꯒꯤ ꯃꯥꯅ ꯂꯩꯕ B ꯕ꯭ꯂꯣꯛꯇꯨꯗꯒꯤ C ꯕ꯭ꯂꯣꯛ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯍꯥꯛ ꯂꯥꯎꯒꯦ ꯇꯧꯕꯁꯨ ꯇꯜꯂꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯏꯁꯨ ꯁꯥꯒꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯋꯥꯍꯩ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯄꯥꯝꯃꯤ꯫ ꯐꯪꯂꯒꯅ ꯍꯦꯛꯇ ꯆꯞꯂꯒꯦ꯫ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯕ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯁꯦ ꯑꯁꯨꯝꯅ ꯏꯟꯅꯔꯛꯄꯅ C ꯕ꯭ꯂꯣꯛ ꯌꯧꯔꯛꯄꯗ ꯅꯣꯡꯅꯒ ꯂꯦꯞꯇꯅ ꯆꯨꯔꯛꯄꯒ ꯃꯩꯗꯨ ꯃꯨꯠꯈ꯭ꯔꯦ꯫ C ꯕ꯭ꯂꯣꯛꯇꯣ ꯍꯧꯖꯤꯛꯇꯤ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ꯫ ꯁꯂꯥꯏ ꯉꯥꯟꯕ ꯀꯅꯥꯁꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯉꯁꯥꯏꯒꯤ ꯇ꯭ꯔꯣꯂꯤ ꯏꯜꯕ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯨꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯃꯩꯗꯣ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯑꯣ ꯇꯧꯔꯦꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯩ, ꯅꯣꯡ ꯆꯨꯕ ꯌꯥꯗꯕ, ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯌꯥꯗꯕ ꯃꯅꯤꯄꯨꯔꯒꯤ ꯃꯩ꯫ ꯑꯁꯤ ꯈꯜꯂꯗꯅ ꯆꯦꯜꯂꯝꯕꯗꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯊꯔꯦ꯫ ꯃꯩꯒ ꯃꯝꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯀꯔꯝꯅ ꯃꯊꯟꯇ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯒꯅꯤ? ꯑꯋꯣꯏꯕꯅꯤ, ꯁꯥꯎꯅꯤꯡꯗ꯭ꯔꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯪꯅꯤꯡꯕꯗ ꯃꯥꯒꯤ ꯑꯌꯦꯠꯄ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯑꯃꯝꯕꯗꯨꯗ ꯃꯍꯥꯛ ꯃꯥꯔꯒ ꯇꯞꯅ ꯇꯞꯅ ꯆꯠꯂꯦ꯫ ꯅꯣꯡ ꯑꯃꯨꯛ ꯈꯞꯂꯛꯄꯒꯤ ꯃꯉꯥꯜꯅ ꯑꯃꯨꯛꯁꯨ ꯀꯣꯔꯤꯗꯣꯔ ꯑꯗꯨꯗ ꯇꯟꯗꯜ ꯃꯉꯥꯜꯒꯨꯝ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯦ꯫ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯄꯥꯠꯇꯅ ꯃꯨꯁꯤ ꯃꯨꯁꯤ꯫ ꯇ꯭ꯔꯣꯂꯤ ꯏꯜꯂꯝꯕ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯨꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯀꯣꯔꯤꯗꯣꯔꯗꯨꯗ ꯇ꯭ꯔꯣꯂꯤꯗꯨꯃꯛ ꯎꯗ꯭ꯔꯁꯨ ꯇ꯭ꯔꯣꯂꯤ ꯏꯟꯕꯒꯤ ꯃꯈꯣꯜꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯟꯅ ꯏꯜꯂꯝꯕ ꯆꯥꯡꯗꯨꯗꯒꯤ ꯁꯨꯝ ꯇꯞꯊꯔꯛꯄ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯏꯟꯕ ꯇꯥꯔꯤ꯫ ꯁꯂꯥꯏ ꯉꯟꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯄ꯭ꯔꯤꯄꯦꯗꯀꯤ ꯃꯇꯝꯁꯤꯗ ꯐꯥꯎ ꯍꯦꯛ ꯂꯣꯗ ꯁꯦꯗꯤꯡ꯫ ꯄꯦꯜꯂꯕꯅꯤꯗ ꯂꯩꯕꯥꯛꯁꯦ꯫ ꯑꯊꯨ ꯑꯀꯥꯏ ꯑꯃꯇ ꯐꯥꯎ ꯍꯦꯛ ꯅꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯇ꯭ꯔꯣꯂꯤ ꯏꯟꯕ ꯑꯗꯤꯗꯨꯅ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯅꯣ? ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯀꯗꯥꯏ ꯇꯥꯟꯅꯅꯣ ꯆꯠꯀꯗꯣꯏꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯗꯥꯎꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯅ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯥꯒꯤ ꯎꯈꯤꯕꯗꯨꯗꯤ ꯃꯝꯂꯕꯁꯨ ꯃꯝꯅ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯃꯁꯥꯗ ꯂꯦꯞꯄ ꯂꯩꯇꯅ ꯐꯥꯎꯔꯤ꯫ ꯄꯥꯛ ꯍꯦꯛ ꯍꯟꯗꯦ꯫ ꯃꯣꯕꯥꯏꯜꯂ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯌꯥꯎꯖꯔꯝꯂꯕꯗꯤ ꯃꯇꯦꯡ ꯑꯃꯇ ꯑꯣꯏꯔꯁꯨ ꯑꯣꯏꯅꯒꯗꯕꯗꯣ ꯃꯍꯥꯛ ꯀꯥꯎꯗꯨꯅ ꯃꯩ ꯃꯨꯠꯀꯅꯤ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯑꯣꯏꯅ ꯊꯅꯝꯂꯦ꯫ ꯀꯣꯟꯅ ꯂꯥꯛꯄ ꯃꯥꯒꯤ ꯋꯥꯈꯜꯁꯤꯒꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯅꯤꯟꯗꯥ ꯇꯧꯔꯤ꯫ ꯑꯃꯝꯕꯗꯨꯗ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯗꯨꯅ ꯃꯇꯦꯡ ꯑꯣꯏ꯫ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯑꯃꯝꯕꯗꯨꯗ
मारगा लाए सलाइंगानबा मागी कादा हनगे हाइबगी वाखलगा चंगलमदे ट्रॉली मखोलदुना माबु खंगनिंगबगी मयाइदुना लमजिंगदुना पुरगा चले असुमना लेप्तना इनरकपना ट्रॉली की मखोलदु ताखिद्रे हॉस्पिटल की कॉरिडोर दो हजिक्ति पुंचिक चिक्रे अहेनबा मखोल अमता पाथोरक्ट्रे तुमिल लैख्रे नोंगा नुक्सितगा नोंग खाकपगी मखोल अहुमसिना योसबी मखोंग अहुम ओइदुना सौदुना लैख्रे पुंचिक चिक्लबा हॉस्पिटल की डॉक्टरदा सलाइंगानबा मथंदा चले माकी मसादा फावखिबा खंगनिंगबा लांगतंगनबा निदुना माबु मफम सिताना हुमदुना पुदुना लाखिबने कायना मा थोइना अकीबसु फावरुबा लैथे मा अमंबदुदा मारा मारगा चले खोंग थांगबदि लेप्ते मा लेप्तुन चले असुमना चलिङै नोंग खाकपगे मंगालदुदा नर्स नुपीसु मानगुम तौबी नुपी अमा मागी ममांगदा फटलाउना लांथोकलगा गम गम लाउना खोंग थांगदुना अमंबदुदा ममाइदो मखारोमदो वलगा फटलाउना चटखि नर्स ने हाइबगी सामिन अमा फंगी सलाइंगानबा मासु नर्स तुना चटखिबा माइकेविदोमदा माइओले नंगौररोय मतागुम नर्स नुपीदो खोंकाप चाउना लाउना थांगदुना मा चटले अमंबदुदा नर्स नुपीदुगी मतौदुदा अमुकेना चिंगनबा पोगलै असुक थेंगलबा अहिंगी मतमसिदा हॉस्टेल की ब्लॉक सिदा कदाइदगी नर्स नो हुजिपु वारी सिगी कुंट्रा सुब तांकक मतंग असिदा लोइसिनजरे मयामना वारी सिबु ताबिरगा अदोंगी मोद अदु कमेंट दा थंबिरम लोइसिलकपदा मयाम इकोकनोना अमुकाना खुरुमजरी।